Wangzing Tentha Kendragi 34/9 Wangzing Hodamba pollingi hauzik pangtholiba Repoll Gidamak INC polling ezenama BJP ki miyoi singna tamchina Phuramle aruba phibamda laikenakre atopa ezenamana BJP ki candidate oiriba MLA Paunam Brazen Masha yauna phubiramle maram aduna Repoll gi wahan thok leitre kudak leblaga amuk hana Repoll tawgadabani natrabadi vote masing thibasu yaroi haina Kendra sigi INC candidate M Hemanta na phonokre wafam masing asi Hemanta na General Observer unaruraba matung DC Thawalgi office complex da Paumi singa unaba mada phondokibani adha du sar changeba adha de mi loi manaraga leireba aigi mi sing voter slip su pidre voter slip su yaude Aadhaar card su yaude machi aina ngarang dagi in writing jo haire telephone jo haire moi loi ni khodimak da haire machi Repoll tawi artha kan edreba na ekhoi gi tena ma sa ma si basanga fu gi u bodagi di lekai gi mi jing du loi ki ba moi ina ga fu pe ni adi la mo mo na fu da aduna Repoll amakak tawbase ya ningde 34/9 dagi na 17 bauje sa manaba similar yes nature da sa manaba na kunna tawde maduna tagi masi vote haidok fuju yaroi masi thamudong Wangzing Tentha Kendragi 34/9 Wangzing Hodamba polling station ki nasi Repoll chathari security gi akan section thoranga lorena one thadari nupa voter chambi yankai taruk aduga nupi voter chambi sun ahom puna voter tanipan yankai mapan ki manungda ayu pung tara fawda voter tani gani fuga mapan na one thadnaki amaromda ECI na pibo authorized letter pairaba phawba election observer amadi police observer na media person sing polling station ki campus ta phawba changhandabana manungda kari aron ma thabak tawlbanu haiba khangbangam tre hairi